channel asibu nungshibiduna subscribe tawiriba subscriber singbo ahanba maktadai koknona khurumjali ngasidi Chayol gi oiba Rashi Phal tang 28 October gi tang 5 phawbagi oiba Haptagi Rashi Phal adu mayamda ngasi pathoksarakke channel asibu nungshibiduna Rashi Phal upload tarakpa ngabiniba subscriber singna adongi phone da video thengadabadagi atopa video da comment da Rashi Phal upload tobiro haina thabirapa singdu karikuma kanda adongi phone da video tholok tawa yauragadi makhada WhatsApp ki contact link ama hapsarange video adugi link pambiladi WhatsApp asida paw phobiro video adugi link thajarake Chayol gi oiba Rashi Phal da ngasi ahanbagi rashi asidi mes rashi Chayol asidagi hauna adom lenga ki thabak ama phangnaba honabiu loinana isagi pangal thauna phudoktuna atai tauba yaba thabak singsu honabi horo sel thungi thabakta adom chauna mai pa o haiba lei isada ana yeksu kaya leiroi sarkar gi thabak tauba singa hena naksinaba tinagani isana tauriba sinpham aduda sai kaw haiba Chayol amasu oiri mathangi rashi asina brisha rashi Chayol asi adom kaidonungda nungsuk nungjana biganu isagi amadi imung manungi da makanna lanthengna biu Chayol si isada suning nomning bapokani loinana isana horna jamal su phangani anoba thaunaga loinana punsigi thaudang pangtokpasu ngamgani adumapu kari sunattaba maram amadagi bab tanadaba amadi thokadauri loinana thabak taubada torei irei kharasu sengadori mathangi rashi asina mithun rashi Chayol asi adom sel thungi saukhatpa phal piri pukning haksang su tagat tekani loinana punsigi lanphamda chaina chaitheng khangna thengnabasu ngamgani nungai yai phaba Chayol ni laibak mapa chumlabadi achauba senpham phangjau haiba lei awat apa leiroi adubu thabak tawbada hathu tawbiganu asok apan nangu haiba lei imung manung ningai sangdanau haiba su lei mathangi rashi asina karkat rashi Chayol asi aphabana hena yamba Chayol ni competition gi thabak ayambada mai pa o haiba phal piri lalolitik tawba amadi mahai tambada mangjil thagani hotpu honarabadi honaruba khuding mai pakpagi sang yamna wangi isana tawriba karbar aduda hena saukhatpa amadi hena sendong phangba ngamgani ithak thongba amadi oja guru singa naksinagani saba thakpa haugani mathangi rashi asina singha rashi Chayol asi taruba thabakta mahai saba haibadu oigani angam mathau amadi asau asang sing tinabada isagi itik igun hengatkani karigumba thabak phangdriba oirabadi sarkar gi thabak ki sayeng yawiyu sel thungi oiba phibam su phagatkani ayamba hiram khuding makta saukhatkani karbar tawu singi marakta mapalamga samnaba karbar tawu singna hena saukhatkani adubu yengnabadi sembiganu mathangi rashi asina kaina rashi Chayol asi punsigi hingbagi thak hena wangkhatkani haksangda ana yek kaya leiroi laibak yengbigi thabakta daw yengba yai thajaruba tawdana isagi laibak mapa chungani senthok lambisu adum mawong tagani laiminariba imung singa mottinagani yengnaba maru lukkani lanthum marang kaigani hirang khudimakta mai pakani nungai yai phagani adubu saba thakpada cheksinbiu mathangi rashi asina tula rashi Chayol asi imung manung punna nungsi sanana laiminaba phangani nungsinariba pakhang leisabi amadi yumba nariba nupa nopi ani mottinagani isagi wahai watada mine hena taningani Chayol si adom laibak mapa chungani aru ahen amadi arang araki potlam chairam lepsinba ngamgani adubu langphai chatuna sel thum tanbagi kaya kanaroi loinana yariba makhai isagi pukning wakhal phathabiu mathangi rashi asina brisha rashi Chayol asi isagi laibangna adombu khut paiduna singkhatpigani adomna tawkhiba thabak singda miyamna adombu sakhang bigani imung manung nungai yai phana pangani samasta dan tawgani mai pakna amadi masu tana isana tawriba thabak adu pangthokani isagi lanthum hengatkani angam mathau singna su adombu masak khangbigani nungai ba yumbal punsi amadi lenba phangani mathangi rashi asina danu rashi Chayol asi adom miyamgi mapi mapa oigani punsida nungai yai phaba haiba matangdu laklagani lauri yumpham hengatkani lanthum hengatkani itha thajadana achauba kanaba ama phango haiba lei
ꯃꯤꯌꯥꯝꯅ ꯑꯗꯣꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠ ꯑꯃꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯨ ꯍꯥꯏꯕꯁꯨ ꯂꯩ ꯃꯁꯤꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯕꯗ ꯃꯥꯏ ꯈꯨꯕ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯉꯨ ꯍꯥꯏꯕꯁꯨ ꯂꯩ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯊꯪꯒꯤ ꯔꯥꯁꯤ ꯑꯁꯤꯅ ꯃꯀꯔ ꯔꯥꯁꯤ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯦꯟꯒꯠꯀꯅꯤ ꯊꯣꯏꯗꯣꯛꯅ ꯆꯌꯣꯜꯁꯤ ꯑꯗꯣꯝꯒꯤꯗꯤ ꯀꯥꯟꯅꯕ ꯆꯌꯣꯜ ꯑꯃ ꯑꯣꯏꯔꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯈꯣꯡꯆꯠꯇ ꯃꯥꯏ ꯄꯥꯛꯀꯅꯤ ꯏꯁꯥꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝ ꯑꯗꯨꯗ ꯄ꯭ꯔꯃꯣꯁꯟ ꯐꯪꯒꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯀꯅꯤ ꯂꯟ ꯊꯨꯝꯁꯨ ꯐꯪꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯃꯁꯥꯒꯤ ꯃꯍꯩꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯏꯁꯥꯗ ꯙꯔꯃ ꯀꯔꯃꯒꯤ ꯋꯥꯈꯜ ꯄꯣꯛꯀꯅꯤ ꯏꯁꯥꯒꯤ ꯀꯔꯕꯥꯔ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕꯗ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯊꯪꯒꯤ ꯔꯥꯁꯤ ꯑꯁꯤꯅ ꯀꯨꯝꯚ ꯔꯥꯁꯤ ꯆꯌꯣꯜ ꯑꯁꯤ ꯏꯁꯥꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝ ꯑꯗꯨꯗꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯔꯤꯗ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ ꯑꯗꯨꯕꯨ ꯏꯊꯛ ꯊꯣꯡꯕ ꯑꯃꯗꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯆꯥꯟꯕꯤꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯅꯤ ꯏꯁꯥꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯑꯌꯥꯝꯕ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯃꯁꯛ ꯈꯪꯕꯤꯗꯨꯅ ꯑꯗꯣꯝꯕు ꯊꯥꯒꯠꯄꯤꯒꯅꯤ ꯁꯃꯥꯖꯗ ꯃꯁꯛ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯃꯊꯪꯒꯤ ꯔꯥꯁꯤ ꯑꯁꯤꯅ ꯃꯤꯟ ꯔꯥꯁꯤ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯑꯅꯧꯕ ꯑꯐꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯊꯦꯡꯅꯗꯨꯅ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯅꯧꯕ ꯊꯕꯛꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯒꯅꯤ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡ ꯁꯦꯟꯗꯣꯡ ꯃꯇꯤꯛ ꯆꯥꯅ ꯐꯪꯕ ꯉꯝꯒꯅꯤ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥꯁꯨ ꯊꯨꯡꯒꯅꯤ ꯔꯥꯖꯅꯤꯇꯤ ꯇꯧꯕꯁꯤꯡꯅ ꯑꯐꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄꯗ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯒꯅꯤ ꯂꯟ ꯊꯨꯝ ꯐꯪꯒꯅꯤ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯏꯃꯨꯡ manungshinga nungaina leminagani channel asibu subscribe tawbiramba amadi video asibu like tawbiramba kaubiganu